ngasi numida waram phongkhibase phongsing myamna tendak na maroibi pausing oina pijage taragani thoi suba Manipur Legislative Assembly gi nauna mai paklaba members sing MLA oina wasak lokre ngasi nongmani gi manungda Central Observer sing laktuna Legislature wing gi lusingba khalagani Minister taragani thoi suba Manipur Legislative Assembly mikhal nauna mai paklaba member humphung asi Assembly holder Pro-Tem Speaker S. Rajian MLA oina wasak lokre hari wasak loba loiraba matuna paumising na hangi buwangi pakumpira Chief Minister na hai handa mikhala sida nupi mere manga mai pakpasi yam nungai masina takpadi Narendra Modi na pamjaba beti basao beti parao haibadu mai pakle haina lawi ngasi MLA oina wasak loribasing tungi miyeng san bangak tu oibana lakaduri be election sina miyamgi thabak mapung fana tabung amlagani thajai anobalenga ama semnaba Central Observer singa si nongmani nisida Manipur lakpaga loinana Legislature wing lusingba ama khallagani hainasu pausna palakli atopa pawmana BJP gi Parliamentary board na Central Observer amadi co-observer Khankhre Uttar Pradesh Goa Uttarakhand amadi Manipur gi BJP Legislative Party gi lusingba khananabagi damak BJP gi Parliamentary board na Central Observer amadi co-observer sing Khankhre BJP ki National General Secretary amadi Headquarter in charge Arun Singhana thokpa sirolamagi matungina Manipur gi oina Union Finance Minister Nirmala Sitharam na observer amadi Law and Justice ki Union Minister Kiran Rijiju na co-observer oiragani Uttar Pradesh ki oina Union Home Minister Amit Shah na observer amadi BJP ki National Vice President Jharkhand ki ex-CM Raghubar Das na oiragani Uttarakhand go in Defense Minister Rajnath Singh observer madi External Affairs ki MOS Minakshi Lekhina co-observer organic amadi Goa go in Agriculture and Farmers Welfare ki Union Minister Narendra Singh Tomar na observer duga Ministry of Fisheries ki MOSL Murugan na co-observer organic hanisu paus na phungdorakli amaromdana Anal Naga Tangpi na yaningda phungdorakli Miyoy khrana Anal Khulen da laktuna village authority singa yaba yaudana Anal Furup ki nat ki jagoi yauna tuan ma makhal kya ki dance tawbaga loinana isai sing sakhibaga mari leinana Anal Naga Tangpi anta ki Information and Publicity Secretary na thadurakpa sirol amana yaning da phungdorakli sirol aduna hai Anal Khulen village asi Anal Furup ki khwaidigi liraba village singi manungda amani Anal gi masak naiba miyoy kya ma khulasiga loinaribani amadi makhoi gi legend sing adu isayamadi jagoi oina khunja singna yokhatuna thamlibani haireduna thawong adu bo akan mamong da su yaningdaba phungdorakli atopa pawmana Nurul Hasan MLA gi wasak lowringai da maki yumdagi worker sing fakhibadagi miyamna irang harakre police na tear gas kablu badagi miyamna nung nauri na pakhum pikre amasum nupi police personnel yauna miyoy kya soklei irang hawbada yawba miyoy kuntra rom police na lokhatkre wakat mifam Phakibasing pung kun gi mari gi manungda thadoktrabadi Khetrigao AC hayengdagi protest sathagani amasum irang tholiba Porampat police ki ASP transfer taw OC suspend taw taragani thoi suba Manipur Legislative election na Khetrigao AC da mai paklaba Sheikh Nurul Hasan ngasi MLA oina wasakpagi thoram yawringeda maki mayumdagi maki worker khara Porampat police na phakibagi thodok yaningda ba phongdoktuna ngasi myamna irang harakre irang horakpa dubu tankhai na bohona bada police na tear gas kya kaphi irang hori ba miyam na nunga masum nauri sejina duna police tamna kaptuna tear gas nung nauri lanpham ama oiki thaudo duna miyam na kablakpa nung nauri na pan madagi nupi police personnel ama makokai khi khongjang sangsilibasing gi maike digi tear gas na pan madagi asok apan kya ma yaukre miyam gi irang adu lakshina na Porampat police na nupi yauna khongjang loi kuntrarom su fajinki Pausin hai miyam na ngasi nungtil pung amarom tabada Porampat PS da thomjinduna fajinkiba sing thadu haina miyam na irang horakpadagi police ki mekedigi irang adu lakshina na bonaki adubu nakal animakta muknarakpadagi police na tear gas kapamadi miyam gi mekedigi nunglangba nauri kapki madura nakal ani gi marakta asu apan nangkibani masigi matung Khetriga awang lekai da leba Sheikh Nurul Hasan gi mayu mamang na fajinkiba miyam thadu Impal East ASP suspend tawgadabani haina wakat mifam sataki wakat mifam adura saruk yakiba waikum kajal kowi khongjang reman hai ngasi pung 12 rom tarakpari Impal East ki ASP na lusingba police team ama laktuna Sheikh Nurul Hasan gi worker khara
maram amata phaidana phadana pukhibani masida maram zadana phakhiba miyoi thadu o haiba khongjang da police na ka hen ma thawang sa tharakpa miyoi kya aso opanang hanba khongjang loi kuntrarom phajin kibasi lebak thibani phajin kibasing pung kun ge mari gi manungda condition amata yauduna thadokadabani amadi khetrigau ac hayengdagi protest satagani worker fab gi thaw mikhal ga mari leinana laktu naraga satharakpa mali masida irang thogoliba imphal east ki asp transfer thaw Purampat PS ki osina suspend tawgadabani hanasu pawsina makhatana su phungdorakli atopa paw manamu crime ama thokpada miyamna commission na laklaga wakat pagi muhutta lambi sarakta thoklaga achumba pami haina lawbuna kanaroi khaidemani National Commission for Women's na sponsor tawduna ngasi singmairong Imphala leiba Hotel Classic Grande da nomgyoba nupi gi National Parliament pangthokre Thauramasida saruk yakiba Manipur Human Rights Commission gi chairperson Khaidem Mani na hai Manipur nupi gi crime ama thokpa matamda commission natragana police ta FIR sanbigi muhutta lambi sarokta thoklaga ihau tawduna achumba pami haina lawbuna karimata kanaba phangloi thawdo ama thokpagi surokta thoklaga lawbuna achumba phangloi nupi gi natragana thawdo ama thoklabadi mari leinaba Human Rights Commission da satpiyu amadi police ta FIR salaga thijin hanbiyu hanasu pawsna palakhi Makasa tarak poina to pafaw man MLA Rajen gi warol yaning de nupi maruf handak ta pangthoki ba taragani thoisuba Manipur Bidhan Sabha Mikhal Lamsang Kendra dagi BJP ki tiketa mai pakraba hanagi Education Minister S Rajena NPP da board pi ki besing state lenga ki makada leiba scheme kya gi khudong sa pasing phangaloi haina phongdo ki warol du akan mamong de yaning de haina all Manipur nupi marum na phongdorakli lobasi ki secretary L Sumati balana thadurakwa sirolaman hai asigumlaba miyamgi seba tawnaba mikhal thengnaduna laklaba mai paklaba mihut amana maki mayokta board pi khiba tai party singda atamnana NPP da pi khiba singbu maki khwaidigi sauraba yeknaba ma oina lauribasi yamna hantaba thakni haina miyamna sulofam thoi anema thaki rajniti gi wakhalon chenba sigumlaba miwe amabo nauna semlagadaba state cabinet saru yahan pham thokti Lonjana mai pakraba mirep singnasu mikhalda maithi horaba akhanaba mirep amasu maki worker singda atamnana hingsa gi thabak sathriba singbusu anauba state cabinet na yahondana ba all Manipur nupi marupna mari leinaba authority gi miyeng ching sinjari haina sirolasina makhatana phungdorakli atopa paw manamu khangalaba lenga ki employee singi salary lupa lising nipan fawa hengatkhre tare suba pay commission ga mari leinaba matam gi oina asoba pawma Central Government and Defense Civilians Employees singi risks allowance henkatna buware blokre khwaidagi na buware basiguluni na phangba yarab employee khudingmaki salary asi lupa lising amadagi nipan fawa hengalagani Defense Civilians Employees singi salary de hengatkadori basi lupa maudradagi lupa satruka humdraga manga fawa gi sangdani sayisi goina haribi employee singa sin ahenba lupa lising nipan gi senpam phanglagani amasum Risk allowance asi matam hena thabak subadigi haksel gyoba risk ka loinaraga mathau toribi defense civilians employees sing da pibini high risk allowance asi lainungda leiba drain sing sengdokpigi thabak su toriba sweeper sing amadi sanitation worker sing da supiri allowance asi central pay commission gi recommendation matung ina defense civilians employees sing da fangali lenga ke atop employees sing gi allowance su commission gi matung ina lepani Haribe employees singasi skilled worker, semi-skilled worker, non-gazetted officer amadi gazetted officer haina tungan be category manga thona khaidoli khwaidigi noba revision asina unskilled personnel singa tha gi oina lupa maudragi hengalaba risk allowance ama fanglagani semi professional personnel singa lupa samaga kuntra manga amadi skilled personnel singa makoi gi salary de lupa samaga marfu hapkalaba senpham ama phanglagani non-gazetted officers singi salary su lupa samigani pan henkakre amaramda gazetted officers singi thagi oina lupa satruka humdraga manga henkakre central government asina puna defense civilians employee khudingmaki salary henkakre haina pausin makhatana phongdoragli duga ngasi goina di paus matang salu sinjarage pathoksa gi soki plan ki bi yaur simam nga fi gini duga matam ge ba maroi bi pausing su miam de le palaitan update pijarake and thank you